Sarak Suraksha Jivan Raksha haiba theme da thama chupna chathakadaba National Road Safety Month ke sarugam oina ngasi Traffic Control Police Wing na Kangla Western Gate mamang de awareness pangthok pagaloidna Gari ki che Chang Suba license Paiba helmet Uppa Gari Macha Thoubasingda helmet rumal diary amadi acha athaki potlam sing Khudol TOMTV Traffic Control Police ke SP Promise Arambam ke meeting makhada chathakiba awareness program adugi saruk ama oina Traffic Control Police na helmet ublak tabasing detain tawduna awareness piki Thouramaduga mari leinana Deputy SP Traffic MD Bani Amin Nahai Lambida Gari Thaudiba Ichilinau Singh na Gari Thauba matamda traffic rule ngak na Gari Thaubiyo Maru oina Gari Macha Thoubasing na helmet Uppa kaubigano Mayai ka bachinjak chasing thakchilaga Gari Thaubigano Chahi sudriba angang sing dasu mama mapa oiba sing na Gari Thauhan bigano accident haibase checksel hodaba mikup amada hekta thokpa yai Maramaduna Lambida Gari Thauringaida mobile phone sizinabigano Ay isha khag sopan natana lambi chatliba mara lezataba mioy kaya amage thawai mangbasu yai Traffic Control Police na paikhalakliba thaushil pumnamak asi miyamgidamaktane miyamnasu cooperation pibiyu haina mahak makatana phungdokhi Matunda Thoubasingda sumaina tauraga adi traffic rule ngak na gari masa thobiu yari mu ke gai cha thom matam da mi ahum tong chin bigano masi amna live thiba tawko am thok matam da mi amagi punsi da ani ahum tong chila ga de am live manga da ahum su mang gi be adane yari khoi garjan jing na su gari masa se ai isa na thokre ai matam da ai nang helmet yor bra license by Vira Bra, Gari is yes, Muragar and Tori Bra, Haidana, Guardian Jing is Isai Singduda, when a Messiama, Pisa is a Guardian Jing Nangang, a Pigani Haina, a Sataway, Matunda, Putung, Lambi Putung, that Diva was a Seki and the Topaneva. Other is had a section around Luminis Haidana, traffic police in Pal, my Kaidagi, Hanana Brazagi, Punsingda. Nolungna ningsing jari yam thina face maina haidi akoi lambi thauba ba traffic rule nium ngang na thobi bse yam thina daga wai dagi akoi sinbi ba traffic ki si matung ta ba su mem su maina dum haidi ko road safety ki matang da akoi accident tauba mem se si control tauna ba yam na phajana maina akoi tawraga ai gi phangbai wana ta bai na hajari si ko akoi phajana taubi bse maintain tawraga maina akoi na che sang suraga dagi helmet upaga gyan tan na thobi bse yam thina he na khane ngasi sumaina tawbase yamna nungaije akhoi dasu hena matung da dasu hena section dasu thauning basu phawe haidi adai Manipur traffic police kisu yamna thagatpa khongthang amani haibadi sumaina tawbi base yamna nungaije de gari thobiri bai chinau sing dasu che chang suna helmet phasana upi daga thobina ba akhoi gi mai kai desu haijani